Nandaraski mamtok mayayda ngasiso amu irang langli. Na ahal khaktana jagoi tamli, isay tamli. Khathek-thek tuna panarama basanta ras na nakshilaklabada mahay mayamdo irang langnay. Gopi saduna abir tayduna sagadoriba jagoi ado monasu chelaktuna tamba yauri. Mapa ibungoda asengmado hayramda lona thopna chelaklibani khanglabadi lan sagadoribani. Narol kana uhanda nushiba maga romance tawrugi haibagi asada lakpado tokle ari matari tongi wari oina taduna leire. Adugadine aina sem kezi mangado gift tawthokpani dana. Masu kharani tas oiramdong male. Aigi moongdo nokfet ka tawkhre aingonda. Khangde ngaizama mahi yalamdai male. Basanta manamnami isase. Aiga ngasaidi phaminarise nangmo manamnamdro. Mamit kado amuk laukthok amuk khuzin tawri monado yam bit leina khomi poni. Aina ngasaidagi manam nusiba namidi nangonda yelakpa basantagi manam oire. Kanade ingi khara leiringeiduda irang toksilo nupigi ingi tangawdaba nupa leitabani. Tondo noklaga makhatai. Wari makhata khigimi. Adudagidi aise aikhoi mana phore. Magi sem komlado nupada free pitho ini haidana aiba hawai maton ngakpa chaiduna kamlaksida mari mangara kalle ai mating pome yengu nungsiba magi dama imana piba chaina se ngang setliba phra lauba quarter pendo haifet haigat laga yengi phana thina kan kramale chaigi mami mahum marina mating pomle madu bana manado khoktak chai Matin tapni wasinlaga khara tapna mu hairi. Aikhoi su kok su phate laik so haite. Haite khangra su paningde. Yungi thabak su iren jana haite. Nupi dang no su leiningde. Ado nupa di mas apasaba pami. Mirem oirso nupa neibadi pami. Nangi di ipado layam na ningsaba kharang yam kanba khaktani. Nushi mathadi yaude dana. Aigi di yengu. Moigi mabo ibembada Sakta khatpa lairaba nungsidabada maming chatlibani. Sum khanjilaga lairikase taptai pathoklaga achawba mi ma oirasirana khalini. Afaba nupa koiba phangnaba. Monasu mathasana kharangdu metlaga leikre. Mina jagoi tamnido makhoida changde. Naha oibagi haunasa nungshiba khakta khanba haibado oiri. Aduna nungshi mathasaduna leikre. Ngasi sumabong na thilibani thabak matamni khara khajik wali adubu ngantan hek loisinduna khinglaga leikre mamanabi inido hundoklame hairaga lakle magi yamunga michana badaso phanglabadi khanduna machalna gari dagi hek kumthap khibaga liona hairami nasa iti thiradana irang toramba yaroi ko merabadagi paw loina lawdoni irang toramba ba yaroi ko haibide hainoi Machalna ngau lei basida mini iya bi oina khanduna sanabigadra khanna mikup khuding pakhachariba mabungni machalgi da matik chaba nupa magi oiba standard ama khandok laga madugi nupa makhaldo thengnadri phauba ngaksina jage khanjaribani mabungna mabu yenglam laga gari thokibado yenglaga laijaso yam nungaitana soli oh nungaiteda ibungse machanu pilam ketpi Matawa chan balam ket pa ni love story se khangzada banina ngangli banine se onthok na nungai kidre tawri se hanu bigumna yamna luna taksin solaga department adom da changakle tanjada da wal marum da lum laga leiramba rokido probab changsilakli manakta aduga gari thokiba liobo hanna yenglaga hairi channa noi biological brothers se udaba kuirene Wazipo adom chatminare nangi east west north south ta nabungom thetpase Roki ki khwai du da laiza da nokle Noko ni bema nang siam ti pam zakibani hoi hojiksu adumbudi pami ba ado nabung mayam sina phumandana aisa laifam chafam khangandramani ngaikho nabung ama yo yam tawba sak yam takhatpado yam toina uine sak takhataba amta yaudabani kanano karambano Hera masam ga chap yungba lawai lem phuda tingthau howa man mam lebado
ꯑꯗꯨ ꯇꯤꯚꯤꯗ ꯍꯦꯛ ꯎꯏ ꯍꯥꯏꯒꯦ ꯇꯧꯅꯤ ꯌꯥꯝ ꯐꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯕꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯂꯥꯏꯖꯥ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯃꯤ ꯔꯣꯀꯤꯅ ꯋꯥꯔꯤꯗꯣ ꯃꯈꯥ ꯁꯝꯊꯔꯛꯏ ꯆꯠꯅ ꯃꯔꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯇꯝꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯁꯝ ꯆꯤꯡꯂꯨꯕꯒꯤ ꯌꯥꯃꯨꯡꯅ ꯑꯩꯒꯤ ꯈꯨꯠꯇꯣ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯇꯦꯕꯜꯗ ꯊꯝꯂꯒ ꯕ꯭ꯂꯦꯛꯅ ꯃꯆꯦꯠ ꯂꯦꯟꯒꯦ ꯇꯧꯔꯤꯅꯤ ꯇꯧꯖꯔꯣꯏ ꯍꯥꯏꯗꯅ ꯀꯞꯇꯦꯅ ꯈꯥꯛꯂꯒ ꯊꯥꯗꯣꯔꯛꯏꯅꯤ ꯅꯍꯥꯛꯇꯛꯇ ꯆꯩꯗꯤ ꯐꯖꯅ ꯆꯥꯈꯤꯕꯅꯦ ꯑꯩꯁꯦ ꯋꯥꯔꯤꯗꯨꯗ ꯈꯣꯡꯊꯥꯡꯗꯣ ꯂꯦꯞꯀꯞ ꯇꯧꯏ ꯅꯨꯄꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯂꯛꯄꯒꯨꯝ ꯔꯣꯀꯤꯗ ꯃꯁꯥꯗꯣ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯤ ꯅꯪꯉꯣꯟꯗꯒꯤ ꯔꯣꯀꯤꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯏꯀꯥꯏ ꯈꯪꯗꯕ ꯈꯣꯏꯅꯤꯡ ꯂꯥꯕꯒꯨꯝ ꯏꯇꯨꯡ ꯀꯨꯏꯟ ꯏꯟꯅꯔꯝꯕ ꯅꯪꯅꯤ ꯐꯖꯅ ꯍꯥꯏꯔꯁꯨ ꯊꯤꯅ ꯍꯥꯏꯔꯁꯨ ꯏꯕꯨꯡꯅ ꯁꯤꯛꯗꯧ ꯃꯈꯩ ꯐꯨꯔꯁꯨ ꯅꯪ ꯑꯗꯨꯝ ꯏꯟꯅꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯋꯥꯏ ꯍꯥꯏꯕꯗꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯤꯁꯦ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯤꯔꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯄꯥꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯃꯛꯅ ꯍꯥꯏꯖꯤꯜꯂꯛꯄꯗ ꯂꯥꯏꯖ ꯄꯤꯁꯨꯝꯗꯨ ꯁꯣꯛꯏ ꯐ꯭ꯂꯠ ꯇꯧꯔꯛꯀꯅꯣ ꯔꯣꯀꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯞꯒ꯭ꯔꯦꯗ ꯀꯩꯝ ꯂꯩꯇꯦ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯊꯤꯔꯤ ꯑꯩ ꯑꯊꯤꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯋꯥꯍꯩꯗꯨꯗ ꯔꯣꯀꯤꯗꯣ ꯊꯤꯟꯗꯣꯛꯏ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯔꯤ ꯃꯥꯒꯤ ꯋꯥꯕꯨ ꯊꯧꯁꯥꯗꯦ ꯃꯇꯥꯒꯨꯝ ꯄꯥꯈꯨꯝꯗꯣ ꯄꯤꯅꯤꯡꯗꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯂꯩꯕꯅꯤ ꯔꯣꯀꯤꯁꯨ ꯃꯇꯥꯡ ꯍꯦꯛ ꯆꯥꯗ꯭ꯔꯤꯁꯨ ꯔꯣꯀꯤꯅ ꯅꯣꯛꯂꯒ ꯂꯥꯏꯖꯅ ꯌꯦꯡꯂꯤꯉꯩ ꯂꯦꯞꯇꯒꯤ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯄ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯎꯔꯨꯔꯦ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯖꯤꯛꯇꯪ ꯅꯛꯁꯤꯟꯅꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯈ꯭ꯔꯤꯗꯣ ꯔꯤꯖꯟ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯍꯥꯆꯟꯗꯥ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯗꯨꯕꯨ ꯑꯇꯥꯕ ꯃꯤꯅꯗꯤ ꯋꯥꯈꯜꯗꯣ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯔꯣꯟ ꯁꯥꯒꯠꯈꯤ ꯑꯀꯥꯏ ꯑꯇꯣꯏ ꯑꯇꯦꯛ ꯑꯇꯥ ꯈꯣꯝꯖꯤꯜꯂꯒ ꯋꯥꯈꯜꯒꯤ ꯗꯣꯂꯥꯜ ꯑꯃ ꯀꯨꯏꯅꯗꯤ ꯂꯦꯞꯂꯝꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯣ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯒ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯔꯣꯀꯤꯅ ꯅꯣꯛꯄ ꯈꯔ ꯇꯞꯊꯔꯛꯂꯦ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯩꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯂꯥꯏꯖꯅ ꯎꯈ꯭ꯔꯦ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯝꯃꯤ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯨꯕ ꯇꯥꯟꯅꯔꯛꯂꯦ ꯌꯥꯝꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯤꯕꯗꯣ ꯍꯟꯅ ꯌꯦꯡꯕꯤꯔꯝꯕꯗꯤ ꯂꯥꯏꯔꯤ ꯈꯣꯡꯊꯥꯡꯗꯣ ꯍꯦꯟꯅ ꯂꯥꯎꯅ ꯖꯞ ꯊꯥꯡꯂꯒ ꯀꯟꯅ ꯆꯠꯂꯤ ꯇꯥꯟꯅꯕꯗꯤ ꯂꯦꯞꯇꯕꯅ ꯇꯨꯡꯗ ꯃꯥꯡꯗ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯌꯧꯔꯛꯂꯦ ꯃꯗꯨꯗꯁꯨ ꯅꯨꯄꯥꯗꯣ ꯍꯟꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯈ꯭ꯔꯦ ꯍꯣꯕꯦ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯇꯨꯡ ꯏꯟꯅꯔꯛꯄ ꯂꯥꯏꯖꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯦꯞꯄꯤ ꯕꯕꯥꯒꯤ ꯔꯤꯄꯣꯔꯠꯇꯣ ꯏꯔꯦꯟꯖꯅ ꯍꯥꯞꯆꯤꯜꯂꯣ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯆꯦꯗꯣ ꯊꯝꯂꯒ ꯍꯥꯏꯔꯛꯄꯅꯤ ꯆꯦꯗꯣ ꯍꯥꯞꯆꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯆꯤꯅ ꯐꯣꯛꯌꯦꯡꯗ ꯅꯣꯛꯃꯤ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯦꯄ꯭ꯔꯤꯜ ꯂꯤꯠꯂꯤꯗꯣ ꯌꯥꯝ ꯄꯛꯆꯩꯉꯣ ꯊꯕꯛ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯪ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯌꯥꯟꯕꯗꯨꯁꯨ ꯐꯖꯩꯉꯣ ꯅꯪꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯁꯥꯔꯣꯡ ꯋꯥ ꯉꯥꯡꯕꯗꯨꯁꯨ ꯄꯛꯆꯩ ꯁꯅꯥ ꯃꯤꯡꯁꯤꯒꯤ ꯃꯒꯨꯟꯗꯤ ꯌꯥꯝꯕꯨꯡꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯒꯇꯗ ꯈꯪꯉꯤ ꯁꯅꯥ ꯍꯟꯖꯤꯟ ꯀꯧꯔꯁꯨ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯥꯅꯤꯡꯉꯤ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯅꯪ ꯄꯥꯝꯃꯤ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯄꯥꯝꯃꯤ ꯃꯩꯔꯥꯕꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯂꯩ ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯝꯕꯣ ꯅꯪꯉꯣꯟꯗ ꯆꯣꯀ꯭ꯂꯦꯠꯅ ꯊꯣꯝꯕꯗꯣ ꯁꯥꯎꯅꯤꯡꯕꯩꯅꯤ ꯃꯗꯨꯗ ꯂꯣꯏꯔꯕ꯭ꯔꯥ ꯋꯥꯔꯤꯗꯣ ꯋꯥꯠꯂꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥꯅ ꯊꯃꯣꯏꯗ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯊꯧ ꯂꯩ ꯀꯥꯎꯕ ꯃꯈꯩ ꯂꯨꯞꯅꯤꯡꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝ ꯑꯃꯗꯗꯤ ꯑꯅꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯣꯏꯔꯕꯁꯨ ꯆꯨꯝꯂꯕꯁꯨ ꯂꯦꯞꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯊꯟꯗ ꯉꯥꯏꯍꯧꯔꯦ ꯃꯊꯟꯗ ꯂꯦꯞꯂꯤ ꯂꯝꯕꯤꯁꯤꯗ ꯂꯥꯏꯖꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯩꯔꯥꯕꯁꯨ ꯌꯦꯡꯂꯛꯏ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯌꯦꯡꯂꯕ ꯇꯨꯡ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯂꯤ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯑꯁꯥꯎꯕ ꯍꯜꯂꯛꯇꯨꯅ ꯊꯤꯟꯒꯠꯂꯨꯔꯕ ꯁꯣꯔ ꯑꯗꯣ ꯋꯥꯍꯩ ꯑꯃꯅꯤꯗꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯆꯤꯟꯕꯥꯜꯗꯣ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯊꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥꯝꯆꯥ ꯑꯃ ꯇꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ
ꯌꯥꯝꯕꯣ ꯑꯩꯈꯣꯏ ꯆꯦ ꯂꯤꯟꯗꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯉꯝꯃꯦ ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯅꯪ ꯎꯅꯤꯡꯉꯦꯅ ꯀꯞꯍꯧꯔꯕꯅꯤ ꯋꯥꯍꯩꯗꯨꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯦ ꯂꯦꯞꯂꯤꯕ ꯂꯥꯏꯖꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯤꯆꯤꯅꯐꯥꯎ ꯌꯦꯡꯂꯝꯗ ꯈꯝꯕꯜꯂꯤ ꯃꯥꯗꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡꯗ ꯉꯁꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯣ ꯃꯥꯇꯒꯤ ꯋꯥꯖꯈꯤꯕ ꯃꯍꯥꯛꯇꯕꯨ ꯈꯟꯖꯈꯤꯕ ꯃꯥꯒꯤ ꯌꯥꯝꯕꯨꯡꯗꯣ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯅ ꯂꯨꯞꯅ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯨꯞ ꯇꯥꯈꯤꯒꯗꯧꯔꯕ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ ꯃꯤꯔꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯟꯕꯗꯤ ꯂꯩꯇꯦ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯩꯔꯥꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯊꯃꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯖꯔꯒꯦ ꯊꯧꯔꯥꯡꯂ ꯃꯥꯜꯂꯦ ꯑꯄꯪꯕꯤꯗꯣ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯍꯦꯛ ꯊꯪꯅꯕꯗꯨꯗ ꯋꯥꯠ ꯃꯆꯥ ꯈꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯤꯟꯗꯥꯗꯣ ꯁꯨꯠ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯔꯥꯅꯤꯅ ꯊꯦꯝꯂꯤꯕꯗꯣ ꯌꯥꯗꯕ ꯃꯈꯩ ꯃꯩꯔꯥꯕꯁꯨ ꯇꯥ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯦ ꯑꯃꯗ ꯐꯝꯊꯩ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯂꯤꯟꯗꯥ ꯁꯦ ꯌꯥꯝꯕꯨꯡꯗ ꯍꯥꯏꯌꯨ ꯃꯃꯥꯅ ꯊꯦꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯆꯪꯁꯤꯜꯂꯒ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯀꯞꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ ꯑꯩꯅ ꯍꯥꯏꯔꯒ ꯅꯪꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ ꯃꯃꯥꯁꯨ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯄꯨꯛꯅꯤꯡ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕ ꯔꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯑꯃꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯅꯨꯡꯗ ꯐꯨꯝꯕ ꯋꯥꯍꯩ ꯑꯃꯒꯤ ꯃꯔꯨ ꯌꯥꯎꯔꯤ ꯂꯤꯟꯗꯥꯅ ꯍꯦꯛ ꯆꯤꯡꯂꯒ ꯀꯞꯂꯤꯕꯗꯣ ꯃꯩꯔꯥꯕ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯗꯣ ꯀꯣꯟꯁꯤꯟꯕꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤ ꯀꯞꯀꯅꯨꯁꯦ ꯅꯁꯥꯗꯣ ꯋꯥꯔꯅꯤꯗ ꯅꯪ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯎꯅꯔꯒ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯂꯒ ꯐꯖꯅꯤꯗ ꯀꯞꯀꯅꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯌꯥꯝꯕꯨꯡꯗꯤ ꯎꯅꯕꯁꯨ ꯂꯥꯛꯄꯤꯗꯦ ꯑꯩꯕꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯅꯁꯨ ꯐꯣꯟ ꯇꯧꯕꯤꯗꯦ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯏ ꯄꯥꯎ ꯇꯝꯐꯝꯁꯨ ꯂꯩꯇꯦ ꯌꯥꯝꯕꯨꯡ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯃꯁꯤꯅꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯀꯞꯀꯅꯣꯕ ꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯍꯥꯏꯔꯒ ꯂꯤꯟꯗꯥꯕꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤ ꯑꯃꯗꯨꯁꯨ ꯃꯈꯥ ꯇꯥꯔꯤ ꯌꯥꯝꯕꯣ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯥꯒꯤꯗ ꯈꯟꯕ ꯑꯣꯏꯖꯕ ꯊꯤꯕ ꯑꯩꯁꯦ ꯅꯪꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯂꯤꯟꯗꯥ ꯀꯞꯄꯗꯨ ꯆꯞꯂꯤꯛꯂꯒ ꯀꯅꯥꯅ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯕꯨ ꯑꯁꯨꯛ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯍꯥꯏꯕ ꯅꯠꯇꯦ ꯈꯜꯂꯝꯕꯅꯤ ꯏꯁꯥꯅ ꯏꯊꯟꯗꯒꯤ ꯈꯟꯖꯕꯩ ꯋꯥꯅꯤ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯦ ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯕꯅ ꯂꯤꯟꯗꯥꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯊꯕꯥꯛꯇ ꯉꯥꯊꯩ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯕꯒꯨꯝ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯊꯩ ꯄꯨꯟꯁꯤꯁꯦ ꯋꯥꯏꯀꯣ ꯌꯥꯝꯕꯨꯡ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯋꯥꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯤꯕꯗꯒꯤ ꯑꯋꯥꯕꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯏ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯊꯥꯅꯨꯡꯗ ꯏꯅꯤꯡꯇꯝꯅ ꯄꯣꯊꯥꯔꯤꯕ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯂꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯏꯔꯦꯟꯖꯅ ꯄꯣꯊꯥꯎꯁꯦ ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯆꯪꯂꯨꯒꯦ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦꯀꯣ ꯃꯁꯥꯗꯨ ꯍꯟꯗꯣꯛꯂꯒ ꯃꯩꯔꯥꯕꯗ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯊꯕꯛꯀꯤ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯧꯅꯤꯀꯣ ꯌꯥꯝꯕꯣ ꯈꯨꯝꯗꯦ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯅꯥꯀꯟ ꯑꯃꯗ ꯇꯞꯅ ꯂꯩꯊꯣꯛꯏ ꯑꯁꯨꯝꯅ ꯀꯦꯖꯕꯁꯨ ꯐꯪꯗꯦ ꯑꯊꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕꯁꯨ ꯍꯩꯖꯗꯦ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯌꯧꯒꯗꯕ ꯄꯨꯛꯅꯤꯡ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯇꯦ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯆꯥꯡꯗꯝꯅꯒꯅꯤ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇꯅ ꯅꯨꯡꯁꯤꯕꯅꯤ ꯁꯥꯡꯂꯕ ꯆꯍꯤ 3 ꯑꯗꯣ ꯅꯨꯄꯥ ꯀꯌꯥ ꯇꯤꯟꯅꯩ ꯂꯣꯏꯅꯩ ꯅꯨꯡꯁꯤꯅꯈꯤ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯩꯒ ꯏꯁꯤꯡꯒ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯍꯥꯏꯕꯗꯨꯅꯤ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤꯕ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯊꯥꯗ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯤꯟꯗꯥꯕꯨ ꯀꯜꯂꯛꯆꯔꯨꯏ ꯈꯜꯂꯨꯏ ꯃꯔꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏꯅꯤꯡꯂꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯝꯅ ꯌꯧꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯃꯥꯅ ꯊꯩꯖꯤꯜꯂꯒ ꯂꯩꯕꯅ ꯃꯩꯔꯥꯕꯅ ꯎꯔꯝꯗ ꯆꯠꯈꯤꯗꯧꯔꯦ ꯇꯟꯖꯥꯗꯣ ꯑꯃꯨꯛ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯇꯥ ꯃꯔꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯥꯌꯥꯝꯕꯣ ꯅꯨꯄꯥꯗꯣ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯦꯡꯊꯣꯔꯛꯂꯤ ꯈꯨꯠꯁꯨ ꯅꯥꯏ ꯑꯗꯨꯒ ꯀꯣꯛꯁꯨ ꯅꯥꯏ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯥꯏ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯅꯥꯏ ꯉꯔꯥꯡ ꯂꯦꯞ ꯃꯅꯨꯡꯗ ꯇ꯭ꯌꯨꯕ ꯒ꯭ꯂꯥꯁ ꯀꯥꯏꯔꯛꯄꯒꯤ ꯑꯩꯒꯤ ꯈꯨꯠ ꯁꯣꯛꯏꯅꯤ ꯑꯩꯁꯨ ꯈꯨꯠ ꯅꯥꯏ ꯁꯣꯛꯏ ꯍꯥꯏꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯌꯦꯡꯂꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯃꯤꯠꯇꯨ ꯐꯠ ꯑꯣꯜꯂꯒ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯑꯃꯨꯛ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯑꯃꯨꯛ ꯂꯥꯏꯖꯁꯨ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥꯛꯇ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠꯇꯨ ꯆꯣꯠꯂꯤ ꯄꯤ ꯆꯥꯗ꯭ꯔꯕꯁꯨ ꯂꯣꯏꯅꯅ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯗ ꯇꯠꯇꯨ ꯌꯦꯡꯂꯒ ꯑꯩꯁꯨ ꯀꯞꯄꯤ ꯑꯗꯨꯒ ꯈꯨꯠꯁꯨ ꯁꯣꯛꯏ ꯅꯨꯄꯥꯗꯣ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯅ ꯊꯥꯡꯒꯠꯂꯤꯕ ꯈꯨꯗꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ ꯃꯃꯤꯠꯇꯨꯅ ꯅꯥꯛ ꯌꯦꯠ ꯇꯨꯡꯃꯥꯡ ꯐꯠ ꯑꯣꯜꯂꯒ ꯌꯦꯡꯉꯤ ꯑꯅꯛꯄꯗ ꯀꯅꯥ ꯂꯩꯔꯤꯕ ꯍꯥꯏꯅ ꯃꯈꯣꯏ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯌꯦꯡꯂꯛꯄ ꯅꯠꯇꯦ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯩꯔꯥꯕꯗꯣ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯁꯣꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯁꯣꯛꯄꯗꯤ ꯁꯣꯛꯂꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅꯤ ꯌꯥꯝꯅ ꯄꯤꯛꯅ ꯎꯕꯣꯏ ꯎꯗꯕꯣꯏ ꯇꯥꯔꯤꯕ ꯃꯃꯤꯅꯤ ꯑꯗꯨꯕꯨ ꯑꯅꯥꯕꯅꯤ ꯅꯥꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯛꯂꯤ ꯈꯨꯕꯤꯗꯨꯅ ꯁꯣꯛꯄ ꯃꯄꯥꯗꯣ ꯇꯞꯅ ꯅꯥꯜꯂꯝꯂꯒ ꯅꯣꯟꯊꯗꯨꯅ ꯃꯆꯤꯟꯅ ꯇꯞꯅ ꯊꯦꯡꯉꯤ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗ ꯋꯥꯗꯤ ꯉꯥꯡꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗ ꯅꯨꯄꯤꯗꯣ ꯁꯣꯔꯗꯣ ꯈꯛꯇꯤꯡ ꯊꯤꯡꯉꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯒꯣ ꯃꯈꯨꯠꯇꯨ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯛꯂꯤ ꯆꯣꯠꯂꯤ ꯇꯧꯔꯤꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯄꯨꯡꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯥꯏꯖꯒꯤ ꯊꯕꯛꯇꯣ ꯉꯜꯂꯤ ꯍꯥꯏꯔꯤ ꯅꯨꯄꯤꯗꯨꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯉꯤ ꯃꯄꯤꯗꯨ ꯏꯔꯦꯟꯖꯅ ꯇꯩꯊꯣꯛꯄꯤꯔꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯅꯅꯝꯃ ꯌꯦꯡꯂꯝꯃꯨꯁꯅ ꯌꯥꯝꯃꯨꯛ ꯊꯨꯅ ꯂꯥꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯏꯪꯅ ꯅꯨꯡꯁꯤꯅ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯇꯤꯡꯊꯧꯁꯨ ꯇꯨꯝꯕꯧꯁꯨ ꯊꯥꯁꯨ ꯊꯋꯥꯟꯁꯨ ꯂꯩꯆꯤꯜꯁꯨ ꯅꯣꯡꯖꯥꯕꯤꯁꯨ ꯅꯣꯡꯂꯤꯛꯁꯨ ꯂꯤꯛꯂꯥꯁꯨ ꯅꯣꯡꯊꯥꯡꯁꯨ ꯅꯣꯡꯈꯣꯡꯁꯨ ꯑꯗꯨꯒ ꯂꯩꯔꯥꯡꯁꯨ ꯂꯩꯅꯝꯁꯨ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯑꯃꯠꯇꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯇꯣꯉꯥꯜꯂꯤ ꯈꯟꯗꯣꯛꯏ ꯇꯔꯥꯏꯅ ꯂꯩꯔꯥꯡꯅ ꯀꯅꯥ ꯂꯩꯅꯝꯅ ꯀꯔꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯅꯥꯏꯔꯤꯕ ꯃꯔꯣꯜ ꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯤ ꯀꯅꯥꯅ ꯈꯟꯗꯣꯛꯄꯤꯒꯅꯤ ꯃꯆꯜꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯤꯒꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯕꯨꯅ ꯀꯔꯤꯒꯤ ꯃꯆꯟꯒꯨꯝ ꯌꯦꯡꯂꯝꯕ ꯋꯥꯍꯪꯁꯨ ꯃꯊꯟꯗ ꯄꯥꯎꯈꯨꯝꯁꯨ ꯃꯊꯟꯇ ꯑꯋꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯊꯣꯛꯇꯦ ꯋꯥꯈꯜꯗ ꯀꯔꯝꯅꯁꯨ ꯊꯣꯛꯂꯨꯅꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯗꯨꯗꯤ ꯄꯥꯈꯣꯡ ꯆꯜꯂꯤꯕ ꯅꯨꯄꯥ ꯃꯥꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯣꯟꯊꯣꯛꯇꯕꯒꯨꯝ ꯑꯉꯥꯎꯕꯒꯨꯝ ꯆꯨꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯈ꯭ꯔꯒ ꯀꯅꯥꯒꯤ ꯀꯔꯤ ꯎꯄꯥꯏꯅ ꯀꯔꯝꯅ ꯃꯔꯣꯜ ꯊꯣꯛꯍꯟꯒꯗꯧꯔꯤꯕ ꯀꯔꯝꯅ ꯉꯥꯎꯕ ꯐꯍꯟꯒꯗꯧꯔꯤꯕ